अहानबदा मरुओइबा पाव लैबा असिगी ngamkhai tekta kaidana thamduna tekta kaidaba laiba ama oiribasi lanmi singi thaudangnani haina defense minister Rajnath Singh na photokre Porongpatta laiba Sinai Institute ki medical science ta mahai tamlibi amabu phaduna nupi oibigi ikai khumnaba manghanbikhre hairi Nupi angang singda chathaba miyot minaygi mayokta miyamgi oiba achauba khongchat ama ngasi thaubalda chatkhre Taramanga suba state level pineapple festival ngasi Churachandpurgi Dr. Kalam Ground Bunglonda minister lepa hokipna haudokre Amadi India da hawkiba pung kun mari da nauna COVID-19 positive oiba miyoi lising taramanga subna chatre ka yangkhai mari thengna khre miyoi kunthama panna laikhidre Kurumzari numidang wairamgi PONYTV Manipuri pau meeting tabiriba punamupu laki takhelambam na taramna oktari hauzai pau sandokna pizari Laibak asigi ngamkhai tekta kaidana thamduna tekta kaidaba laibak ama oiribasi lanmi singi thaudangnani haina defense minister Rajnath Singh na phongdokre wafam asi infalgi mantripukhi da laiba inspector general Assam Rifles South ta Red Seal division ge army amadi Assam Rifles singa defense minister ga wari watai stanabagi ngasi pangthokba charakna person listing amarom na saruk yakhiba thoramda phongdokhibani Chief of the Army Staff General Manoj Pandey, GOC in C Extern Command Lieutenant General RP Kalita, GOC Spear Corps Lieutenant General RC Tiwari, Chief of Staff Eastern Command Lieutenant General KK Repswal, Major General Labin Sasdeva, 57 Mountain Division Amadi, Rajan Sarawat IG Assam Rifles South, Su Saruk Thoram aduda saruk yakhi mahakna makha taraduna Manipur gi law and order gi fibam ngakpada Indian Army amadi Assam Rifles na lauriba thodang amadi Sri Lanka gi Indian Peacekeeping Force IPKF ki saruk ama oiba Englishing amaga chamapan humfutara mathoi gi Landa Red Seal Division na laukiba thodang thagatningai ni haiki Assam Rifles na awang nongpok Bharat ki lamdam singbu mainstream da purakna bagi lauriba thodang sing sina Assam Rifles pu awang nongpok ki marup loi amadi ngak seliba lanmini haina kaunari bani Indian Myanmar ngamkhai bu Assam Rifles na ningthina ngak tuna thambagi damakta thagat pasu phongdokhi सेना के जवान से जब मैं मिलता हूं तो सबसे पहली अनुभूति जो मुझे होती है सेंस ऑफ प्राइड गौरव गर्व की भावना मेरे अंदर पैदा होती है और साथ ही देश की सुरक्षा के प्रति भरोसा भी पैदा होता है संतुष्टि भी पैदा होती है खुशी भी होती है और इस सच्चाई को कोई नकार नहीं सकता भारत की सीमाएं यदि सुरक्षित है तो आपके कारण सुरक्षित है चाहे जैसी भी गवर्नमेंट कोई आ जाए जितनी भी कोशिश कर ले भारत को एक अपने देश को भारत ही नहीं दुनिया किसी देश को हम उसको शिखर पर ले जाएंगे दुनिया की सबसे रिच कंट्री से हम बनाएंगे लेकिन जब तक सीमाएं सुरक्षित नहीं है तब तक कोई देश समृद्ध यानी रिच नहीं हो सकता मेजर कंट्रीब्यूशन आपका है इसीलिए स्वाभाविक रूप से मेरी इच्छा होती है कि मैं उनसे मिलूं वैसे तो डॉक्टर हो चार्टर्ड अकाउंटेंट हो इंजीनियर हो टीचर्स हो या सब सारे प्रोफेशन के जो लोग हैं वह देश की सेवा किसी न किसी रूप में वह कर रहे हैं इसमें कहीं दो मत नहीं है परंतु आपकी जो सेवा होती है उनसे कुछ भिन्न है मैं आपके प्रोफेशन को मोर देन प्रोफेशन मानता हूं मोर देन सर्विस मानता आप ये सोचेंगे कि हमारी सेवा को मोर देन सर्विस और मोर देन प्रोफेशन क्यों मान रहे हैं इसलिए मैं मानता हूं कि जरूरत पड़ने पर अपना सब कुछ न्यौछावर कर देने की तड़पण और इच्छा यदि किसी के अंदर होती है तो हमारे भारत के सेना के जवान Manipur da ngarang dagi hauduna pangthokliba Durand Cup kamari lainana numit nini gi khongchatta lakhiba Union Defense Minister Rajnath Singh ngasi ayuk luwang samam da leiba Chief Minister N Biren gi mayumda breakfast samin nabagi thoram ama pangthokre thoram aduda Minister TH Bishojit Minister Govindas Konthaujam Ministry of External Affairs ki RK Ranjan BJP President is
Sarda, MP Sanazaba, MLA Karam Syam, MLA Syam Kumar Amadi, Minister WANGKHEMCHA Amadi Atay Atopa, Minister MLA Singh Amadi, Army Official Singh Su Saruk Yaki, Union Defense Minister Rajnath Singh na Thoram Adu Yauba Lakpada, Mapam Adugi Miyamna Sorokta Machu Ahungi Firan Singh Paiduna Leplaga, Mahakpu Taramna Oki. Saina Institute of Medical Science Porongpat ki founder Oja Nupa amasung Oja Nupi aniga lautuna duna Institute asida tamlibi mahairoi nupi masa amabu faduna nupi oibigi ikai khumnaba manghan bikre haina Lamdaibung Social Welfare Club Kawa Lamdaibungi Secretary Kanguzam Ibom Chana Fongdokre Thaudok asi tha asigi tang taramari nomaizing numita thokibani Thaudok asida maru oina Institute asigi Oja Nonibala adu Kunjarani Hakting Nana Jenei, Makoi Anina Oza Ama Oibagi, Ethics ki Wangmada Angang Asibu Institution Asida Oza Oiriba, SK Wajit Sahagi Garida Haptuna, Yansilaba Cold Drink Pitaklaga, Sekmaijinda Laiba Mayumda Pusilaga Ahing Ama Taiki, Nongalaga Founder Yunam Surjit Kumar, Managing Director Compounder Saina Institute of Medical Science na Chielabani Haiduna Pau Haidopa Laki, Asigumba Mahiroj Singhi Punsibu Sem Nabagi Laidiba Institute Chalaibagi Mingda Lamdam Sigi Chanura Kayabu Makoina Apamba Mawongda Sarak Tamliba Ozagi Maikum Ubliba Miyoi Sing Asi Laibag Miyam Kangna Matungda Amu Hanna Toktanaba Achauba Ihau Ama Hauduna Jairak Bihaudrabadi Aikoigi Haurakliba Icha Singi Punsi Kari Oigani Haina Mahangna Hanki Lamdam Asida Laidiba Mahiroi Kunagi Damak Laidiba Loop Sing CSO Loinana Ima Loop Sing na Mating Pangbiduna Mara Laiba Sing Jairak Pinaba Honda Minasi Awaba Tariba Imungda Achum Aral Karino Haiba Tidana Victim da Maral kaya pisil duna awaba kaya piribasi tauganu nupigi awabadi nupina khangbigadabani athuba matamgi matung manungda maral laiba miyoi sing mari lainaba lenga ki loisang na matik chaba chairak pifam thokpadu PC miyamgi ihau ama ngaibadi taubiganu hairakli Aidiba aikogi sanupi asi asibu phana bhona bada school asida aikogi oja ani asina aidiba ngang asi aikoi puthopiraga haiba tare kungi 32 ne nasalaga andro de puthopire rodagi moina tuma gari se moi mafam le thola kan leiram da bai tare mafam sida gari ma thousale haidiba gari se moina hana chakhiba gari do natta bai tare school asida aikogi ojoiba SK wajisa haiba tare haidiba oja asina thousalaga noi mafam noi thinbirage aduna mafam thengtela paga yum handa phung chara roi Haina Oja Nupi and Siga Punana Tilage having Positor Kanda Karizika Kalamatunga Hariba Hogi Isanupi Sida country Mayama over the gate Mase Pondagra Havatari came to Kangre Dubu Agang Sina Mana Wakantarkumatamda Famse or Sagi Mayunin and Tai Situra Sigi Managing Director Eva Hogi Founder Junam Surjit Kumar Mayam SK and a Kandari was a Magi Pumana Pamagalam in Hire Mase Numatuda the say Hansalas and Mangle Polaman like the Mana like from Swama community Magi area I must say happy Gidra Natraga Maibusi from the Maman Gidraga Magi Wakal Sida Namase Akiva Gimasak Haitare I Moina Putim Oitoga I Unsi the Higaloide having you Wakan Sigalo in Namase Yumdabu already having a postulate Sina Medical Science Institute Sigalabo Oja Singina Hoibu Live Scenery Mogi Pounder to get upon the one of the PM Oina Karitogani Magi Skunatami was happy Mobo Lalon Potona Domaina cannot already possible Kogilaver, Kalakisatiki, Akamona Kadem Toy, Duki Matungina, Magi Matuta, FR Ma, Lampet Police, and Sele, Adana Sibukta, Moi Pavagi like there. We have already quite sorry. When I went to Samani, Sumoni, Kalaga, Hariba, see that Cheneriba, like Moi Kupuse, Amutamasi, Lamech, the Gimutapi and Abaduga, Moida. Tuando paramata mirga matung amount of the Masina, Arroba Masu, a hoba dinatre aduga, Arrobo, Rasun Haiba Pose, Hijaga Aduga, on the Revenue, some Shigaga, Masigi for Sumata, Atumata Matunda, Masi, Action of Piu, Haina, Kogila, some Zarawa, Kogi, Kumavita, my Kadik, and the Revenue, so that quite Tamor sang already. Women in Governance Wing Thobal na Childline Thobal
Chailan Bisnupur, Chailan Kakching, Baspan Bachao Andolan, Ningon Club Rural Voluntary Service, Amasung IRDSO ga kusam naduna nupi angang singda, Chathaba miwot minay amadi mapana, Pokchaba, Machanupibu, Famlan Biba, Gi Mayokta, Miyamgi Oiba, Achauba Rally amangasi, Taubalda Chatkre, Ensure Women and Children Peace and Security Haiba Timda Pangtokiba, Miyamgi Rally Adu Kangabokta Laiba, Basu Ground Dagi, Manipur State Commission for Protection of Child Right ki member KH Jitendra na lamthaki rally adu Thobal Kaitel Fawba chatlaba tungda Thobal Mela Ground Community Hall da amuk halaktuna gender based violence haiba asida district level consultation amasu pangthoki rally na Lamthungpham Yauraklaba Matung Gender Based Violence ki matangda pangthokiba district level consultation aduda MSCPCR ki member KH Jitendra amasung Child Welfare Committee Thobal District ki chairperson L Roman na athoiba mitung sing oiki Women in Governance Thobal ki director Nonibala Naringbam na haikibada mamangai gi matamda ningthona apamba nupi khallaga lawbagi chatnabi leiram labasu ngasidi tabada tukacharaba thodok kaya amadi yumda laiminariba mapa macha makhura maton mapu mabok singagi marakta thajanadaba amagi fibamda lakliba kaya asigi matangda ngasigi rally asi pangthokpani matam amada angang thembada amam athengda chatkanu but thengnagani hainaramba adu ngasidi mapa mapu makhura maton singna angang singda nataba miteng yenglakpa yaurakpa kaya asina maram oiraga manungda nupi angangi miwot minay asina khwaidagi yamna thoi nupana nupi pana yumgi nupi otpa atopa nupi pusilakpa sing as Fubam Toktana Fubani, Nupana Nupi Fubasidi Mahausani Haina Kanaba Mayam Ama Yaudaba Nate Hairaduna, Mapana Pokchaba Masanupida, Ijat Temsin Nabagi Miyamna Kangna Rakiba, Taudo Asi Handaki Tawal Wangma Tabada, Tokiba Taudo Asiga Tenaragadi, Ani Subani, Nupi Angang Singda Chataba Miwat Minagi Matanga, Laikiba Ke Singsu, Amatangasi Fawada Achumba Wayan Funkibasi Atangbani Haiki. Angang kaya matanda, amang madagat ang pagkakali, pagkakali pagkakali haise, kaya angang sila kaya. Angang kaya mamada, ako'y mamama, matungkol sa imong dalay na mahal ng sila, o magurama ng sila, angang sila yung sa nila mo, kay kabog sa kong kaya kaya sa sinarami. Ato mo masili, ato mo nawa, butre, amang pagkakwa, pagbugayo, pagkakwa niya haini, kung natabila, ay ko'y kung aklisin, hindi na haina na, ay kung kopili ba iba, ay siya hindi ko yung ay totally ba right ko na ay ko yung pising na ang sila na tapamingin ang kanataba na sa panghasin kasi ay hindi na ito kung kaya sila magkakaroon na sila Ajadi ka Amrit Mahasab ka mari lainana tara mga suba state level pineapple festival ngasi Churachandpur district ki Dr. Kalam Ground Bunglon High School campus ta tribal affair and hill horticulture and soil conservation gi minister Letpau Hakibna Hodokre Thoram aduda health and family welfare gi minister Dr. S Ranjan social welfare minister Hais Dingo Henglep ki MLA Lejamang Haukip Tamelong gi MLA Janghem Lung Pamay Karongi MLA J Kumosa Singat ki MLA Chilungthang su Sarugyaki Thoramgi Saru ama oina Pineapple Collection Center amasu Sangaki Thoram Pangto Famda Hangliba Stall Singasi Dignitaries Singna Yengsimki Thoram Aduda Makhal Kayagi Natki Jagoi Isay Utki Khwaidagi Faba Laumi Singda Manapiki Thoram Aduda Wangang Bada Minister Lepau Haukipna Chongpuna Chahi Humfutara Manga Gi Mamangda Kausabungda Kihom Taba Haukibadagi Ngasidi Low hectare kayada ki home thaduna semilon fagat hanaba ngamle haiki. All Jiribam Road Transport Driver Union AJRTDU All Road Transport Driver and Motor Workers Union Khongsang
Hills Driver Union Amadi Oinamlong Drivers Union Loop Mari Asina Matam Kayadagi National Highway number Kuntratared Infaljiri Lambi Asigi Fatriba Mafam Sing Asi Sembinaba Mari Lainaba Singda Kayarak Haijaduna Laklabasu Ngasi Fauba Tabidaba Asidagi Lakliba Tang Taramapan Faubagi Manungda National Highway Kuntratared Asigi Lairiba Portolen Sing Asi Mensin Biduna Semjin Bidrabadi Hayeng Tang Kungi Ayupung Mga Taba Matamdagi Passenger gari sing yauna matam kaktana ban kauragani haina lauthokibani adubu ngasi paumis sing yauna barak fauba yengseluba matamda NHIDCL na repairing tauba amadi semjinba haurambana maram oiraga lakliba August tangkun mga fauba matam kharagi oina ban handokle haina All Jiribam Road Transport Driver Union AJRTDU gi President M Tombabuna Phongdokre Makhatana Tomba Buna Haikibada Union Asigi Secretary El Manitona August ki Tang Taratreta National Highway Kuntrataret ki Phatriba Mafam Sing Sembidrabadi Tangkungi Ayuktagi Hauna National Highway Kuntrataret Asida Garigi Steering Paidaba Amadi Matamkak Tanaban Taugani Haina Phongdokraba Matung NHIDCL na Lambi Semba Hauramba Amadi Tangkun Mga Faubagi Manungda Semba Loinaba Honazagi Haina NHIDCL na Phongdorakpagi Matung Inna Aikoina Pamliba Mawongda Lambi Asi Sembi Drabadi Tangkun Taruki Ayuktagi Matam Kaktana National Highway Kuntrataret Ban Taugani Haina Makhatana Phongdoki Ngasigi Yengsin Khongchat Aduda AJRTDU gi President M Tomba Babu Secretary El Maniton Singh AJRTDU gi Executive Member Singh Amadi Oinamlong Driver Union gi Secretary PZ Singshu Sarugyaki Tarik kungi ayuk pung mga dagi ban lauthokibado adugi malam oiraga aikoina ki lakjabani lakpasida lambi matek khataba khara suramba uba amadi NSIDCL gi maikei dagi Tarik kun mga gi manung asip haubagi manungda abagasi ayamba loisanaba tawrage haiba ayaba pirakpana maram oiraga hairiba aikoigi laiba hayeng tarik kungi ayuk pung mga dagi ban haibasi komthokjare hairaga tarik kun mga phauba komthokjare karigumba tarik kun mga asigi manungda makoina aikoina pamliba mawongchida sembidaba amadi lambi repairing tawitaba taragadi makhataba tarik kuntaruki ayuktagi aikoi garigi ban tawba starting thadokpa asi akaknaba leitana chathajagani haibase All Jiribam Road Transport Driver Union Amadi Oinamlong Driver Union Loinana All Manipur Road Transport Drivers and Motor Works Union Khongsang Hills Driver Union Mari Pullaga Aikoi Banasi Driver Mayamga Pullaga Sawachagani haibase Aikoi Mayam Media ki thongda phongdokjari Ngasi Manipurda Laiva Hindu Lining Chatpa Singi Achauba Kumai Ama Oiriba Krishna Janmasthami gi Thauramgi Manipur gi Mafam Kayada Pangthoknari Krishna Janmasthami Asti Taranipan Suba Chahi Chadagi Govindaji Temple da Maharaja Baigachandra gi Haktakta Haudoktuna Ngasi Fauba Lining Laishon Sathaduna Lakli Numit Asi Vishnu gi Sayon Ama Oiriba Krishna Pokpa Numit ka Mari Lainana Pangthokpani Numit Asida Lamdam Asida Laiba Hindu Lining Chatpa Singna Govindaji gi temple da laktuna lai khurum naki amadi numit asiga mari lainana Radha amadi Krishna gi waribu uthokpa oina ras lila chahi khudingi Govindaji temple da sanaduna utli Malemgi mafam khudingda pangthokpagum World Photography Day gi Thoram Manipur dasu Manipur Digital Photography Society na sinduna iroi sembada laiba High Hotel and Resort ta pangthokkiba thoram aduga mari lainana Manipur Digital Photography Society MDPS ki President Konjengbam
Jenendro na hai August 18 asi malemgi mafam kudingda World Photography Day haiduna photo gi lamda lamyanba singbu ikai khumnaba uttuna lagli numit asida ngasi photography workshop ama pangthokpaga loinana manga suba photo exhibition su pangthokki ngasi gi thoram asi pangthokpagi nunggi oiba maramdi photography bu pamjaba hawgalagliba naha singda sinfam ama oina hingba yanabagi lambi ama pibani amadi lam asigi lamyanba bu ikai khumnabani haiki August 19 nasi Pichri Pumbada World Photography Day hainuna photo gi lamda lamyan masing bu ikai khumnabo utpoina photographer singna unsinduna thoramasi pangthokuna lagli thoramasida advanced photography and photographer workshop amasu pangthok segani aduga mangarak suba photo exhibition amasu ekoi pangthokna na thorang tongjeri maruaina Manipur Digital Photography Society na World Photography Day sibu observe tawjebagi maramdi photography gi bu pamjaba photography asina unsida sinpham amoina hingba yabagi adumba hogulagliba naharon singda lambi ama pinanaba ekoi thorang tawjebani maramaduna ngasigi thoram masi ekoina photography bu pamjaba isinau singbu pungning thogatpa amasung photo gi lamda lamyan masingbu ningsingjabo ina ekoina thoram masi pangthokjebani paugi marak thana atemba break ama lamunasi Breaking matungda taramna okchari makhata bapau pizari numit nini chupna chathagadaba inter school literary mid lisingani kunithoi ngasi external science school holda hodokri thoram asi all Manipur student union MSU technopal district committee na sinduna more Turel Wangma Laikai Ward number 7 da Laiba Eastern Science School Hall da Yangkai Taret Suba Chaklam Khongchat Amadi Foundation Day ga mari lainana Mahairu Singi Talent Sing Competition pangthoktuna Tungi Punsida Achangmami ama oinaba hotnabada MSU Technopal District Committee na thoram asi sinbani ngasigi ahanba numita painting and extempore space Changdam Naki, Hayengna essay writing and quiz competition pangthokani, thoram asida more dalaiba school singi Mahairu Singna Chani Henbana Sarugyaki, Amasu Technopal District Committee gi President Ningthojam Tombana, COVID-19 na maram oiduna Mahairu Singna Thengnariba stress ki issue sing asi Karada oirabasu kokhanba ngamgadra amasung makhoi gi personality development ta kharatang oirabasu mateng pangba ngamnaba thoram asi sinbani haina phongdoki Airiba program asi koina chei godingi sugi calendar work oina chei godingi pangtok jagani asi oina hodokiba competition se hodokibada event ani drawing amadi support speech event ani sina asi oina Odo begini minta koi pangtok saki suna sigumba commission ati sinje bagi pandam di mulai dari leba satu si COVID-19 na maram moiraga koi dari leba stress si kada da moira basu mind refresh koi na bagi damakta amadi koi personality development talent han koi na bagi damakta koi na sinje ba dum ba United Committee Manipur UCM na Sinduna Paring 9 na Chatharakpa one-day farmer training program on rejuvenation of farm economy and distribution of urea and rabi crop haibasida nongmagi oiva farming training program ama Yangang Popi Village Community Hall da United Committee Manipur amadi Agriculture Department ani na Sinduna ngarang pangthokre ngasigi thoram aduda UCM gi president na haikibada training asigi maru oiba pandamdi
Chathok marang kaina puthokuna chinjak mipan tangdana lamdam ama oihanbani laumi singna masagi fangpam thokpa right lauge hairabadi masa masagi lekaida farmer club semduna mari leinaba department tagi fangpam thokpa kanaba sing laubiyu masida karigumba right Malaglagadi UCM na mating pangjagi hairi farmer training program asi ching amadi tamda pangthoktuna makhal makha kayagi chinjak sing puthoktuna chahigi chanaba puthoktuna mating leiba khunai ama semnabani hairi amadi mapan lamdagi pusalakpa acha athak leiraga chabagi mahutta Manipur gi manungda thokliba pothok sing leiraga charabadi Manipur gi economy hengalakani hainasu fongdokhi Kids Foundation Airport Road Gari gi Academy Section Lising Ani Taramapan Lising Ani kun Mathoi Amadi Lising Ani kun Mathoi Lising Ani kun Nithoi gi Mai Paglak Traba Mahairu Singbu Harau Taramna Okpagaloina na Kudol Pot Piduna Pukning Thogat Pagi Thoram Pangthokre Kids Foundation gi campus da Pangthokiba Thoram Aduda School Asigi Oza Singh Parents Amadi Mahairu Singh na Sarugyaki Thoranga Mari Lainana Assistant Administrator Nishan Wahengbamna Haikibada Mahairu Singh na Thawai Hakchang Yauna Honda Birak Pana ngasidi mai pakpa school ama oire hauzik class 10 tamliba Mahairu Singh dasu mathangi lakadaba exam da amuka hena mai pakpa purakpa oirasanu haina Mahairu Singh da pautak pikibaga loinana Kathokpaga loinana Mahairu Singh bu takpi tambiriba oza Singh busu thagatpa fongdokhi school sigi Mahairu Singh na letter mark fanghanbada nattana highest mark fangnana ba hona bikiba Singh dagi Best teacher Kangatuna Amadi School Sigi Topper Mahairu Singh bu incentive piduna pukning thogatki Oza Singh nasu Mahairu Singh da mapung tarakpadasu ngakpigani matung tarakpadasu henna hona haningbagi apamba fongdoknaki Tripura gi Police Headquarter da Huranba Changbadagi Security gi matangda Chauna Ahoba ama Lairiba Sigi matangda Tripura Police Department na High Level Inquiry Chatharagani hairi Thaudok asi haukiba August ki tang 15 amadi 13 ki lonaba ahingda Tripura gi Police Headquarter da thokibani hairi numit aduda sakhangdaba Singna Headquarter da tongan na thamba files khara huralaga amang ata thohallambani hairi masiga mari lainana West Agartala Police Station case amal khudakta file tawkre hairi amadi police na khudakta action laukhatuna miyoi manga huran kiba file singduga kwanana fare hairi ahanba investigation gi oina thaudok asi drug addict singna tawbani hairi adubu kari maram gi file asi huralibano haibadu khangba ngamdri hairi faraba miyoi sing adu judicial custody da thamkre hairi Central Bureau of Investigation CBI na Delhi gi Deputy Chief Minister Manish Sisodia amadi hanagi Excise Commissioner Araba Gopi Krishna gi mayumda ngasi thiba humbagi chathakre Delhi Excise Policy gi thabak thoram ningthina pangthok tabaga mari lainana FIR palaba matungda CBI na ngasi Delhi NCR gi mafam Kunmathoida thiba humbagi thabak asi chathakibani hairi red asigi matangda Manish Sisodiana Delhi lenga na health amadi education sector da mathau ningthina pangthokliba asida mihauduna makhoina tawriba afaba thabak sing asi thingnaba department ani asigi minister singbu target tawbani makhoida siriba maral sing asi aranba ngaktani kota asengba achumbadu khanglagani haina fongdokhi Union Health Ministry gi data gi matung ina India da haukiba pung kun mari asida nauna COVID-19 positive oiba miyoi lising taramanga supna chatre ka yankhai mari thengnakre miyoi lising taramanga supna chaniga kunna laina asidagi fagatki amadi miyoi kunthama panna laikhidre masiga tharaga hauzik fawda laikchet asina maram oiraga laikhidaba migi masing punna lak manga lising kuntaret supna chaniga yankhai humdoi oikibaga loinana hauzik India da COVID na naduna laiba migi masing na lak ama lising ama supna chanipanga kuntha oiri positivity rate na chada ahum 10.3 oiki amasung fagatpagi chang na chada marifu nipan dasmik yankhai nipan oiki Health Ministry gi matung ina hauzik fawda laina asidagi ngakthoknaba laibak asigi oina crore chaniga
मापन हेना कोविड वैक्सीन कापथोकपा ngamkhre hairi lecture asina lekhidraba miyoi 38 asi Delhi dagi miyoi 9 Maharashtra dagi miyoi 3 Karnataka dagi miyoi 3 Punjab Rajasthan amadi West Bengal dagi ahum Haryana amadi Uttar Pradesh dagi miyoi ani amasung Bihar Chhattisgarh, Goa, Himachal Pradesh, Kerala, Odisha, Sikkim, amadi Uttarakhand dagi miyoi amamamni hairi. Loishilakpada maru oiba pau amuhana pizari. Laibag asigi ngamkhai tekta kaidana thamduna tekta kaidaba laibag ama oiribasi lanmi singgi thaudangdani haina Defense Minister Rajnath Singh na phongdokre. Taramanga Suba State Level Pineapple Festival ngasi Churachandpurgi Dr. Kalam Grant Bunglonda Minister Lepau Haukipna Haudokre. Angang singda chathaba miot minay gi mayokta miyam gi oiba achauba khongchat ama ngasi Thawalda chatkre. Taramanga Suba State Level Pineapple Festival ngasi Churachandpurgi Dr. Kalam Grant Bunglonda Minister Lepau Haukipna Haudokre. Amadi India da haukiba pung kunmari da nauna COVID-19 positive oiba miyoi lising taramanga subna chatre ka yankhai mari thengnakre miyoi 38 na laikhidre. Matang sida numidang wairang gi PONYTV Manipuri pau loishinjare meeting tabiro punampo amohana kurumjari.